government ama leiba si khakta natana India gi oba policy ma tawrap matamda akoina ngasi Manipuri sing maruana Manipuri maitai sing si sacrifice at the cost of the Manipuri maitai akoi leiba India gi magi nation gi security among economy power du magi advantage du phangna bonabada akoi si sacrifice tawrabra haibasi su hangingma question amo oire masina maram oiduna honorable prime minister gi my straight silence mana inna leibagi matauda ha nipan mapan sudalaba asigumba irang asida man ngasi bokta manipurda laktaba aduga wahi ama bokta nikina haidabase masina sumaram warga political party tara like minded political party tara sina masi prime minister gi intervention si yawdaladi yararoi habigi wakalon dudani akoina masi prime minister do unaba chapagi wapham laiba amasung hogoliba se atuni aduna aina thamdaningadi Manipur thoiba irang asigi marum si akoi huji ki leiba being ki mutagadi geopolitics ki matang ma chongna yawbra ina khali aduga ani subada ason be state government madu thengnaba ngamdaba madu bo ki mayuk naba ngamdaba aduga state government ama akoi le asigi wapham ju thamjaningi aduga ayat wapham ji ki tension na thamjarabada India government BJP government India government huji paliba BJP led government se masina hek lapdagi India gi akoibla lagiba hanagi traditional enemy ne na leramba leba China Pakistan nataba leba khudima loinama Sri Lanka anti India hoire Pakistan China masagi leidare adugi mathata ate leba Bangladesh mathada mari phatal lakre loinana akui legiba China gi legiba China na influence to yedu to yada to ena legiba Myanmar haibtare Myanmar si matung na mayam na khangi matuli na free military junta military na pana matum mama sanga lay aduga democracy gi marmarte madu panagi wapham chulai adubu masi hobada India da mama sa pan ba BJP sarkar oigera hujiki nataba Congress oigera Janata oigera any government na pan bada Myanmar da mari asayam na phataba aduga Myanmar da mari phanabagi damakta Manipuri sing maruina Manipuri maitai sing bu sacrifice toba Aikoi India gi nation gi amuka handanjare economy amasung magi security gi damakta akoi swaina sacrifice to bose amuk phok yawgidri Manipur da akoi gi kari haibtare Brahma hondigi tanakpa Brahmana marmujana awaba tahanba se sahi taret khuntak gi matunga handaki sina ani subani haina thamagai tension jage maradoli adu adagi wapham politics ki adu gi adagi wapham thadoga koi irei party dati bu kannagi damakta state bu kannagi damakta loina punjina ta na wa ta na thengnam thopado madu su dibok masibu mami ta ti thabo ina pangthokri aduna maramuduna thoiba pochigi maru oiba lempu oiba akoi central government ke du makok oiba BJP na lita wa sarkar ki makok oiba honorable prime minister Narendra Modi unadana wapamje masi phajana ningtina thamdaladi akoi awa ana soiba thodo wa thok ni si mi na mayam se masidagi khudak telefon bai bati pak oi thoro he wakal du khalaga political party tarana prime minister unanab gi wapamje warip silor pani haina samjare tension jage thank you